Fazin kiba miyoy sing thadok na bahot na driba asi Phurup Masel la Henna Chaoba Irang Thoraknaba Atamnana Leingakna Sinba Thourang ni haina kokomi gi convener Y ki dire na maral shirakli wafuma sing asi kokomi gi meeting makada luang sangbam apunba maira paibi madi koirenge kabu women society na silaga luang sangbam mayai lekai community hall la chathakiba miyangi mifam na mak na phongdokibani proxy war khudakta lepu kuki terrorist singi mathakta military crackdown tawgadabani haiba demand ga loinana chathakiba mifam adra Y ki dire na makhata na hai micham kaya fazilaga thamlakpa numit 15 faraklabasu mari makhong khangduna leiriba si Leingakna Thiroi yauna thidabane lamdam masna khundariba Phurup sing asi amaga hana sunanaba Leingakna silakpa Thourang amani haina lawi kariguma Leingak asina sarolang sindaba oirabadi micham sing fazin kiba numit adumaktada makhoigi langla langjil puthokpa ngamlongani adubu ngasi fawba mari makhong khangandriba asi Phurup Masel ki marakta hana sunanaba thorakpa ngaibani haina lawi Phurup Masel hanarakpa matamda tongzariba si India Leingak khaktani asigumba khoi Masel hananaba silakliba kaya asi khundaminariba Phurup khudingmakna kari tawgatagi haiba firep longminaba mathau tare makhoina Sinba lalong asi mai paknana hotnabada proxy army sing shenari kuki narco terrorist sing na nongmai kapliba asi thing driba makai lamdam asi ing tapalaiba ngamloi mitop khandok nanabagi matangda su India Leingakna ningthina thabak paikhatpa leitri haina YK dire na makhata na phongdoki mifamaduda luang sangbam apunba maira paibigi treasurer punsungbam Manjabi Nupi Samas के advisor कोइरेंगे कबुई women society की president नमदी को कोमी की co-convener युंखाइबम सुरजित कुमार सु सरुग्याकी नामगी मरकता खन्ना हनबा हाना हनबा कुलाई पाइबम मशीन लांतारामनीना कुलाई पाइब सिंदुबी ngaktoknaba kulai painaba kangluba mana mu honarakpa adugi honareba poto mayai de lepa kanda leiriba kanglupani dugi leiriba nungsina da nabu themna bo honabagi mohta nakan da yengaga khana hanba khanabagi sang si degree si soke mati wangan gre phag riba singdo madugi mayokta militant singdugi kulai paiba terrorist singdugi matakta bombing operation tawdana leiriba army sing thajandana kanana phabano kanine tawbuno ise Leingak sina tidokta तुमिन्ना उसी मकुल तासिलगा लेबा सीना ताइबदी करिनो हरकांदा कम्युनिटी मसेल से मसीगी मरकता हेन नुसिनदनबा हेन कम्युनल वायलेंस लागनबा तोंगान बाय कोई फुरुप मसेल मरकता यंगचिनबा मागी फुरुपना मा फाजनग्रे मागी फुरुपना मा फाजलनग्रे हरकांदा फुरुप की होइबा अकनबा लानम चथनबगी इंडिया लेंगा अमसुंग सी लेंगासिना चथब गेम प्लान है बसे कोई मियामना खंगबा मसंगी